This program is brought to you by Lamjingba Jewelry. Good quality is our priority. Kurumzari Tansong Manipur TOMTV na khudol tamzaba The Morning Talk Raising the Voice meng tabiriba kwai punamako ahan maktada taram na oksari ngasi imfan da fongba tongan ba paukse singi ahan balamaida kari karamba pauna mapung oina yawbage haibadu punamangna yengminasi ahan bada huyen lan pau single use plastic thingnaba awareness kaya pangthoklabasu imfani mafam kaya dadi plastic na pungsai saide Plastic thingzan khragadi kari na mahu singani haiba wafam kaya sulakli haiba akhanaba paw ama yauri atopa paw amadana Romazit Robita hatkiba case ki matang da CBI na closure report thagalagle haiba paw amakaksu yauri atopa paw amadana Naga Peace Talkta Government of India na puksen sengdabana kari tawrakadagi haiba ngamdri haiba USM gi President Sunin Karam gi wafam ko tawdana fongle atopa paw amadana CBI CAB gi matang da ngasi social organization gi mit pangthokadori haiba pawsina huelam paw gi mapungaiba paw oiri mathang da Isel Express Manipur da BJP gi wathok matam sangna lakhibadu loisilaba yari Chief Minister N Biren MP Bhavananda Minister Biswasit Amit Sahaga wari sanaragani atopa paw amadana Nista Integrated Teachers Training loisinkre school khaktada mahi tambani khanbagi mahutta yum Society anisu mahi tampham sangni khangadabani haiba akhoi Education Minister Radhesam gi wafam ko tawdana fongle assembly lengak laikhiba numit ningsing thorom pangthokani haiba paw amakaksu yaure atopa paw amadana CAB gi mathi fonglakpadagi leipareng hukkiba sing mamai lotpa hore haiba Congress ki political party ki mifamda gaikhagamna haiki wafam ko tawdana fongle mathangda Iraipak Infan Jiri Lambigi Makru Thong amasung Barak Thong Sabada Thinta Liba Sigi Matangda Prime Minister the Wakat Krabo Wafam Monkaksu Yaure Atopa Raznitiga Mari Lenava Wafam Mamada BJP Manungi Watok Delhi the Paisin Kre Nakal Animaki Manglan Nimba Kainadri Asa Yamna Saunari Atopa Pawamadana Makoi Masen Pam Munaduna Laibasi Quiding Angapa Mani Haiba Gakangi Pawasina Irepa Pawgi Mapunga Pawari Matanda Lamjingba Times Taramapan Suba Manipur Integrity and Solidarity Numit Palan Thorompang Thokre NSN IMG demanda Kanamatana yet payaro Hadibasi Lumna Log the Bayadi have a form Suyaure Atopa Pawamadana NISIDCL Nasu Infan Ziri Lambigi Tong Sembada Biaro Gumna Marai Marato Duna Leheba TDC Wafam Kotoduna Fongle Atopa Pawamadana Lebak asibu ning tamba purakiba Father of Nation Mingthon Piraba Mahatma Gandhi gi khubam manganaba honari haiba wafam asina akhi Lamjingba Times ki mapung oiba paw ore atopa mathangi paper asina naharon gi thodang framework agreement na Manipur gi saktam thugarakpa tarabadi athoba tarani pana kathokiba adugi laman soidna singani USM gi wafam atopa paw amadna Manipur da seng tangbadagi ahum suba nupi lan tholakpa su yari heba gaikhangi atopa paw amakaksu yaure atopa paw amadna aikhoi amata oina punsilaga lebak kanana mo honagadabani haiba akoigi Niko gi president Manihar gi wafam ko tawduna fongle mathangda pongnafam Taramapan Suba Manipur Integrity and Solidarity Day Pangthokre Naga Peace Accord ki warosin pura lamdai sida state government na tumina election biganu haiba USM gi Sunin Karam gi wafam ko tawduna fongle Raznitiga mari lenaba pawda Amesana ngasi Biren Biswajit amasung Bhavananda tongan unagadori haiba wafam makaksu yaure atopa amadana society da khwaidagi sona leiriba angangsing mo tampumba da section gadabani haiba akoi social welfare minister Nemcha Kipjen gi wafam ko tawdana fongle ngasi asi World Heart Day 2019 nupa nupi ani makta thamogi laina nabi sangwang khalagle haiba pawsina pongnafam gi maroiba pawari mathangda Sanalipak BJP lusingma sinbagi lan ngasi loirabi yai Amisana Biren Bhavananda amasung Biswasit ngasi unagadori haiba pawma yaure atopa paw amadana Imfan gi mafam kharada sangyeng oina ising gi prepared meter panba hore lengang na miyam de ising matik sana pinaba thausildi koma da lady haiba wafam ko tawduna akhanaba paw ina fongli atopa paw amadana
warosinda Manipur sokpa yaroi haiba Yuseng gi wafam atopa amadana Manipur gi ahanba assembly famkiba numit ningsingadori haiba pawsina Sanaribaki mapungai paw ori aroibada Sangai Express Peace Talk Integrity amasung Solidarity manglan miyamgi lengak Taramapan suba Manipur Integrity and Solidarity Day gi thauram pangthokre atopa amadana Manipur gi puwarida miyamgi lengak laikiba numit ningsingadori atopa amadana Peace Talk na akaiba piriklabadi sab chana thengnagani haiba Yuseng gi wafam ko tawduna fongle atopa amadana drug puraga lakpa Manipur gi ahangba oil tanker fakhre ngasi Amit Shah ga wari sanagadori haiba paw asina Sangai Express ki mapungaiba paw oire ngasi Imphal da fongba tonga paw सेसिंगी अहन मलेमाई यावरिबा मरुइबा पाव अमदी अतै अतोपा पावसिंग असिगी मतंगदा महाकी ओइबा वाकलोल अमदी खना नैननबगिदमक्ता अखोइगी स्टूडियोदा लेंसिनदुना लेबिरिबा असि फेगोक्ता गे जनरल सेक्रेटरी ओइरिबा डॉक्टर एन सोमरेंद्रोनी अहन मक्ता तामबो तराम नोक्सरी तामंग असिगी तोंगा अखोइगी पावसेसिंग दे यावरिबा पावसिंगी मरक्ता अखोइना खितंग नैनबा याबा वाफमसिंग मरक्ता ngarang असे Taramapan suba Manipur Integrity and Solidarity Day pangthokre haibi paw yaure aduga rajniti gi oiba pawda khoi tha hum subna satharaba khoi BJP na lusingba en biren lusingba saka sigi CMC silu haibi wafam ngasi lekhai taraba yai haibi wafam yaure atoba amadana ngasi si World Heart Day ni laiba maleng goina masung state ki oina khoi thamoi gi leina na bai sangsi wangkhal le haibi wafam mayam yaure mara sida aina ahan oina pukhasaning wafam asi niko masung emkin na sinduna ngarang asi lamyan sanglen da taraga mapan suba khoi Manipur Integrity and Solidarity Day palan pangthokre 2000 gi September gi tang kunga nipanda Imphal da achuba akoigi miyam gi khongsal amakak satkiba du ningsingba oina amasung matamduda Manipur gi oina ngamkhai sokpa yaroi apunma gi saktam da singnar pa yaroi habi wafam mayam dubu chechinlan boina satkiba khongsal amani masigi mailena hauzik asi maruina nagagi issue asi loisilakpa yabi fiba makak leirena yam kan ngangnarakba aduga Bharat ki Home Minister Amit Shah na Nagaland ki Governor R.N. Ravi unakiba aduga Christmas mamang da lairiba nagagi issue singasi loisingani habi wafam makaksu thami marak asida ani asi akoina tuna yengma matamda kamani yengba yabage kitang thame Manipur se akoina malemgi hoini bakanda akoigi khwaidagi liraba political entity mani akoigi status di change chawi chahi kya khoi century kya si ningkhat lam leba amoy palami adugi matungda khoi British ki loilam sasol colonial rule gi matung khoi leirure adugi matungda loilam sasol si loir kan da khoi matam mate khra haiba tare ko laijara medu matungda India da joined or 1949 da ado khoi sima pung phaba state ma 1970 da funky aina hajaringi di Manipur haiba lam se khoi gi magi status change tawraga su adubu political entity omena laibasidi aigi wakhladi malem da khoi khwaidagi leader basing marakta amani ado khoi gi miyam civil society da traga taina hari basigi sahi lising kya dag le basaktam natraga punba gi saktam si kai be aro hebani kai be aro se khoi gi internally manung dal le se khoi ngi jana le si khoi amaga laiminara manina tanaraga le se duga atopa forces external loiba internal loiba masida khoi gi hari bapun bagi saktam sida natraga oldest sorry ba political entity sida singna ba natraga lagadi khoi punna mayok na si haibagi madugi mamang sahi khragi mamang tawkhiba do khoi ningsing boina tawbuni sahi khuding oina tawba function ni adu at the same time khoi na masi civil society group singna khoi miyam ningsing ba haitare ko sumba pot se khoi leise duga hoji khoi gi phongphong sa dum leiba nagagi fish stock solution bagi porama sulai aduna maduna maram waraga so khoi de inong nong na ningsing se duga khoi enit अखोई चैलेंज सरक्पा हारिबसिगी अपुनबगी सक्तम अमदी हिस्टोरिकल ओइबा यामना लीडर पॉलिटिकल से अखोई पुना गामने साबिगी मेसेज ने ना आई वखलदे माइना फाउजे मरासिदा अखोई यूसीएम की प्रेसिडेंट सुनील करामना सु अखोई महाकी ओइबा मखोई ओइबा निंगतम तानबददी अखोई अकाइबा पिरोय हाइबगी वाफम थमी तौबदबु अतोपा थंगनरिबा स्टेट सिंगदा अमदी अखोई इरमदमगी ओइबा अखोई अपुनबगी सक्तम सिंगनर अगदी जून 18 दा पीखिबा मणिपुर की अतोब निपान पी तरागा निपान पीखिबदुगी लमन चपचाना सिंगनी हाबी वाफम सु थमी मसे मरासिदा अखोइना करी सेक्शन थौरांग लखतकदगे हाबदु थम सेक्शन बदी अखोई अदुम मथौ ताई ममांग थोखिबा थोकदोक मयाम यंगदी अदु अखोइना सुम यंगजब कान दे अखोई हौजिक लैरिबा इंडिया की सिस्टम से लाख कान दा अखोई से डेमोक्रेटिक कंट्री म होय एट द सेम टाइम अखोइना फेडरल सिस्टम हाबदी
ꯂꯩꯉꯥꯛ ꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯅ ꯂꯩꯖꯔꯒ ꯑꯃ ꯂꯩꯖꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ 19ꯁꯤ ꯂꯩꯔꯒ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯁꯤ ꯂꯩꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯟꯕ ꯌꯥꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯞꯁꯤꯅ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤꯁꯦ ꯃꯁꯤ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟꯁꯁ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃ ꯂꯩꯖꯔꯦ ꯍꯣꯏ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯏꯁꯨꯗꯨ ꯌꯥꯝ ꯀꯨꯏꯅ ꯃꯨꯚꯃꯦꯟꯠ ꯑꯃ ꯆꯪꯊꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤ ꯃꯈꯣꯏꯁꯨ ꯋꯥꯔꯣꯏꯁꯤꯟꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯁꯨ ꯄꯥꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯑꯊꯤꯡꯕ ꯂꯩꯔꯣꯏ ꯑꯦꯅꯤ ꯁꯦꯟꯁꯤꯕꯜ ꯄꯔꯁꯟ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯒꯦꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯒꯦꯔꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯑꯣꯄꯣꯖ ꯇꯧꯕ ꯌꯥꯅꯤꯡꯗꯕ ꯀꯩꯝꯇ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯇꯧꯕꯗꯗꯤ ꯅꯪ ꯋꯥꯔꯣꯏꯁꯤꯟꯁꯤ ꯄꯨꯁꯤꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯑꯦꯐꯦꯛꯇꯦꯠ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯁꯤꯒꯤ ꯀꯟꯁꯦꯟꯁꯁ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨ ꯂꯧꯕꯤꯔꯒ ꯗꯤꯁꯤꯖꯟꯗꯨ ꯂꯧꯕꯤꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯥꯝꯗꯕ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯋꯥꯊꯣꯛ ꯃꯌꯥꯝꯗꯨ ꯊꯣꯛꯇꯅꯕꯒꯤ ꯃꯁꯤ ꯑꯩꯒꯤ ꯑꯄꯤꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯁꯤ ꯂꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯕ ꯕꯤ.ꯖꯦ.ꯄꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜꯗ ꯂꯩꯕꯁꯤꯡꯅꯁꯨ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯁꯤ ꯄꯨꯟꯅ ꯈꯪꯕꯤꯔꯒ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯔꯤꯄꯤꯠ ꯇꯧꯗꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯅ ꯂꯩꯔꯤꯕ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤꯃꯇꯪꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯃꯗꯨꯒꯤ ꯃꯇꯝ ꯆꯥꯅ ꯋꯥꯍꯩꯁꯤꯡꯁꯤ ꯊꯧꯗꯣꯛꯁꯤꯡꯁꯤ ꯌꯦꯡꯕꯤꯔꯒ ꯃꯁꯤ ꯇꯛꯁꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯗ ꯇꯛꯁꯟꯕ ꯑꯃ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯕꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯑꯩꯈꯣꯏ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗ ꯑꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯌꯦꯟꯅꯅꯕ ꯕꯣꯔꯗ ꯑꯃꯈꯛ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯂꯩꯔꯤꯕꯁꯤ ꯍꯥꯡꯉꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯕ ꯃꯊꯧꯁꯤꯡ ꯄꯥꯡꯊꯣꯛꯇꯦ ꯑꯗꯨꯒ ꯁꯣꯝꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯃꯈꯛꯅ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯒ ꯂꯩꯕꯁꯤꯅ ꯁꯤ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯌꯦꯟꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀ꯭ꯔꯥꯏꯝ ꯆꯥꯝꯃꯒ ꯁꯣꯝꯅ ꯑꯅꯤꯔꯣꯝꯒꯤ ꯄꯦꯟꯗꯤꯡ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯈꯛꯁꯨ ꯊꯝꯂꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗ ꯑꯅ ꯂꯤꯡꯉꯒꯁꯨ ꯃꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯗꯔꯀꯥꯔ ꯂꯩꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯩ ꯄ꯭ꯔꯣꯄꯔ ꯐꯪꯁꯅꯦꯜ ꯁꯤ ꯇꯧꯍꯟꯗꯕꯁꯤꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯒꯦ ꯑꯗꯨꯒ ꯃꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯣꯔꯗ ꯑꯁꯤ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯤꯇ ꯊꯝꯕꯤꯌꯨ ꯃꯊꯧ ꯇꯥꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯦꯆꯤꯅꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗꯨ ꯐꯪꯕ ꯍꯦꯛ ꯉꯝꯗꯕꯒꯤ ꯄꯣꯠꯁꯤ ꯑꯗꯨꯃꯛ ꯊꯣꯛꯏ ꯑꯗꯨ ꯃꯔꯛ ꯂꯩꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯖꯥꯇꯤꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯑꯍꯦꯟꯕꯗ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯅꯕꯒꯤ ꯑꯣꯏꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤ ꯃꯔꯤ ꯂꯩꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯕꯖꯦꯇꯔꯤ ꯑꯦꯂꯣꯀꯦꯁꯟ ꯇꯧꯕꯤꯒꯦꯔꯥ ꯇꯧꯔꯒ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯐꯟꯗꯨ ꯇꯧꯔꯒ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯅꯠꯇ꯭ꯔꯒ ꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯝꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯟꯗꯤ ꯄꯤꯕꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯦꯗꯨꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩꯅꯣꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯕ ꯁꯤꯒꯨꯝꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯁꯤꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯤ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯁꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯚꯥꯏꯑꯣꯂꯦꯁꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯒꯤꯁꯨ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯃꯁꯥꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯖꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯣꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯦꯆꯤꯅꯔꯤꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯑꯗꯨꯕꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯍꯥꯏꯔꯤꯕ ꯃꯗꯨ ꯊꯣꯛꯂꯛꯇꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯦꯗꯨꯀꯦꯁꯟ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯇꯨꯃꯗꯤ ꯃꯤꯌꯥꯝꯗ ꯂꯩꯍꯟꯕꯗꯨꯁꯨ ꯃꯊꯧ ꯇꯥꯏ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯉꯥꯏ ꯐꯗꯅ ꯒꯤ ꯕꯣꯔꯗ ꯂꯩꯔꯒꯁꯨ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯁꯅꯔꯤꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯅꯣꯂꯦꯖ ꯑꯃ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯇꯥꯃꯣꯅ ꯊꯝꯕꯤꯔꯤꯕꯁꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯇꯥꯃꯣ ꯉꯁꯤꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯔꯜ ꯍꯥꯔꯠ ꯗꯦꯅꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥꯒꯤ matangda miyamda punna khangminaba amasung masigi akhoi heart attack haibasi karino ga isi punna khangminabagi numit lamani adubo akhoi tonga tonga doctor singna phongdorpagi matung inadi manipur da chahi amada akhoi heart ki laina si tara dagina tara manga fawgi manungda heart ki laina naba miyoi sing chahi khuding hengalakli haibi wafam su lei aduga tangai fadana akhoi BP wangkhalakpa haibasisu heart attack ta achoba maram amani haidana akhoi mari leinaba heart ki doctor singna phongdorpa wafam leiri ngasi asi marona world heart day lakpaga loinana manipur gi miyam da amasung palan thorom asiga mai leina akhoi na heart attack si tawdana bagi damukta kari kari section thorang lokakadagi palan thorom lakpaga mai leina akhoi na miyamna kari kari phongdok ning bagi habi matang sta tamoge kitan tham ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯏꯁꯨꯁꯤ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯋꯥꯔꯀꯥꯟꯗ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯏ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯀꯣꯟꯁꯤꯌꯁ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯁꯤ ꯑꯦꯛꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯄ ꯗꯣꯛꯇꯔ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯁꯤ ꯅꯥꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯟꯁꯤ ꯇꯧꯕ ꯁꯤꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯋꯦꯕ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯁꯤꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯛꯁ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯔꯠꯀꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯗꯤꯖꯤꯖꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯇꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯗꯨꯒꯤ ꯑꯗꯨꯝꯕꯗꯤ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨꯁ ꯕꯦꯁꯤꯁꯇ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯖꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯂꯥꯏꯔꯩꯕꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯁꯤ ꯌꯦꯡꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯆꯥꯕꯁꯤ ꯐꯖꯅ ꯆꯥꯕ ꯈꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯅꯥꯏꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯆꯦꯟꯖꯦꯁ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯦꯡꯗꯕ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯇꯧꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯁꯤ ꯃꯈꯣꯏ ꯊꯥꯎꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗꯒꯤꯁꯨ ꯈꯔ ꯇꯧꯏ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯍꯥꯎꯕꯁꯦ ꯁꯨꯝ ꯆꯥꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯍꯛꯆꯥꯡ ꯐꯅꯕꯒꯤ ꯆꯥꯕꯒꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯧ ꯇꯧꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯋꯥꯠꯄꯗꯒꯤꯅꯤ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯍꯧꯁꯥ ꯂꯩꯖꯔꯝꯕꯗꯗꯤ ꯌꯥꯝ ꯐꯔꯕ ꯆꯤꯟꯖꯥꯛꯁꯤ ꯂꯩꯔꯤꯕ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯥꯌꯔꯤ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯀꯟꯇꯦꯟ ꯌꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯔꯕꯅꯥꯏꯖꯦꯁꯟꯁꯨ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀॉन्शियसनेस नꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯦ ꯃꯁꯥ ꯃꯎꯅ ꯐꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯒꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨꯁ ꯕꯦꯁꯤꯁꯇ ꯗꯦꯂꯤ ꯕꯦꯁꯤꯁꯇ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯅꯪꯒꯤ ꯂꯥꯏꯅꯥꯗꯣ ꯅꯥꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ BPꯁꯤ ꯋꯥꯡꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤꯉꯩ ꯁꯤꯒꯤ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯁꯤ ꯋꯥꯡꯈꯠꯂꯛꯏꯁꯦ ꯊꯤꯡꯅꯕ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅꯁꯨ ꯃꯗꯨ ꯃꯊꯧ ꯑꯃ ꯇꯥꯏ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯃꯒ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯂꯩꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯖꯩ ꯑꯩꯅ ꯈꯟꯕꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤ ꯇꯧꯗꯅꯕ BPꯁꯤ ꯋꯥꯡꯈꯠꯂꯛꯇꯅꯕ ꯉꯁꯤꯒꯤ ꯋꯥꯔꯜ ꯍꯦꯜꯊ ꯗꯦꯁꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯕꯦꯁꯤꯁꯇ ꯆꯥꯡ ꯅꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯗ ꯄꯣꯄꯨꯂꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯗꯦꯂꯤ ꯕꯦꯁꯤꯁꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯧ ꯅꯠꯇꯦꯕ ꯁꯤꯒꯨꯝꯕꯒꯤ ꯑꯣꯏꯕ ꯀꯦꯝꯄꯦꯟ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞꯁꯤꯅꯁꯨ ꯇꯧꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯗꯤꯚꯥꯏꯁꯤꯅꯁꯨ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯏꯕ ꯍꯥꯔꯠꯀꯤ ꯏꯐꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯁꯤ ꯐꯅꯌꯥꯝ ꯍꯟꯊꯅꯤꯅ ꯊꯝꯖꯒꯦ ꯆꯍꯤꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯆꯍꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯁꯤ ꯆꯍꯤ 60 40 60ꯒ ꯍꯤꯡꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯆꯍꯤ 60 60 ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯂꯥꯏꯅꯥꯁꯤꯅ ꯅꯥꯗꯅ ꯂꯩꯈꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯄꯥꯂꯟ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯥꯡ ꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯒꯤ ꯁꯔꯀꯥꯔꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯊꯝꯕꯒꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯤꯁꯤ ꯇꯥꯃꯣ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ matungda akhoi break ki matungda BJP ki lusingba sinbagi lan ngasi loraba ya habasi amuk nei jage atepa break amtang lojage
Kangla food product ti iram dong gi aseng ma mahong yeng dio garlic mixer khata natana kangla gi no food item singi mahok khangla bada ngauroi do kana bu leibu Kangla. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom gi leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khangan bangam lagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengdi haiba gi chingna badu kokhanbiyo. Akupa marol gi damak lamjingba jewelry da lengsin birau. Lamjingba Jewelry, good quality is our priority. This program is brought to you by Lamjingba Jewelry. Good quality is our priority. Amukana taramok sari tamo makata na kogi tongan ba pauses singi ahan bala maida kogi BJP losing ba sinbi wafam sing asi lekhai tarabi ya heba tongan ba banner sing tho oina hamnari amisahana kogi chief minister N Viren Vavananda MP Bisosit ngasi si tongan unagani heba wafam makak leiri ngarang si koi chief minister N Viren si Delhi gidam infan thanoki leiriba rajnitigi film si usik si tha ahum henjilakle mara asida daksi koi ikang thokpagi awaba mayam su tengnaki aduga hanadi minister reshuffle tawgi wafam si leirambadagi haujingna mo CM silu haibi wafam ni leisi CM gi maikai dasu group ama aduga CM gi mayukta group ama su leiriba sumaina sum leibasina haujiti tha ahum gi oiba koi sarangna ba fiba makakta tum leiriba aduga political circle gi kangun singna su leiriba solution asi problem asi group amanadi solution lak pagi yabi film leire la e habi wafam su leiriba adu BJP gi MLA kharadi dum ayam matamda Delhi da adagi atopa state koi Kolkata gumada station tawraga BJP gi losing masing se unabagi wafam makaksu yam kana leiri mara asida ngasi asi amisana tongan ba koi Bhavananda MP aduga Bisosit Biren unaduna wari sanagani haibasi karam kamaina lakpe adu masi solution si la ani na khanbi bra ai gi okladi aina thajapani ko hana mamang da leram basi moi tongan ba level da tai national level gi leadership ki da lakre do hojik final ne highest level have je koi gi Amit Shah si koi gi BJP gi working president ni aduga home minister su wai aduga koi prime minister si gi closest ally natraga magi am nakna mi masuneba adada high leader koi concern authority leiriba Manipur gi chief minister aduga koi minister Biswajit aduga koi gi Bhavananda state ki BJP haragati government haragati makoi na luching boy banina makoi hom se unara kan da koi gi yam concrete oiba decision ma whatever adu kari widon di khang mangamdre ko adu masi unara matung sida ID lauraga masi loisalakane habi engonda thajabam lei adu yengsi akoina nungai tabasi praja manami chamma moina nungai tabasi government function tobuduneba akoina promise taw khibasing do miam da thaboina pangthokpa adu makoi masen se khoi gi yanadana mukna raga leraga government se team mamani se minister lusinga cabinet colleague mayam se ne do sagi punna function tawdabasi gi nungai tabama masigi lei aduna ai gi wakhalda ado khoi prayer se tawsi khoi mayam gi so Manipur leba mipa miyang khudingi BJP ki khakana tab sigi so apa bane do ga yo khaladi nga sigi si meeting si unaro matung sida sungsoi so na waroi sinama whatever kari la kadon de khang de adu bu yam concrete ba disenam lawr ga lochal kana habe ki thaja basilai madumok su oisun on thamjage palil sakara si tamo maroi na tonga ba political party singna punsal laga semba
सरकार NPF किसु अखोगी मिनिस्टर रिसफल तौब मतमदा NPF के अमा हेंकलु हाइबे वाफम अमसु लेरी अदुगी मथक्ता NPP केसु मिनिस्टर मरी मक फंग लेयबरे होजकसी अदन तंगाई फदना कांग्रेस केसु सपोर्ट तौरगा मिनिस्टर रिसफल तौब मतमदा मखोगी ओइबा मिसु याहलु हाइबे वाफम अमसु लेरी मरा सिदा होजिकसी सोल्यूशन सि कयगुंबा CMC मखाताना सेम पुगोना हाइबा लेरक तारगदी नत्रगना सिदोकी तारगदी लेबर राजनीति फिल्मसी कदोमदा लाकपे याय किना हाइबे बस खितंग कॉम्प्लिकेटेड वे वही वखलदी बीजेपी लुचिंग सरकार से लेनी करीगनोद अखोगी हिस्ट्री यंकान हजिमक्सु अखोगी सेंट्रल पालेब गवर्नमेंट की पार्टी की लुचिंग मखाद अखोई लेगलेब लीडरशिप सिंब सिंदबदी अखोई सेंट्रल गवर्नमेंट की मागी अथॉरिटी की मखाद लेरे डिसीजन मेकर सिंजी अदुगा आई वखलदी होय मानुंगी डिमांड कंट्राडिक्शन दुदी लेजरगसु बीजेपी लुचिंग सरकार से लेगना है थाजब ले अखोई हिस्ट्री नगर सेंटर पाब लुचिंग गवर्नमेंट से सरकार से लेगलेब अखोईद मरम अखोई अतोप कोलेशन है तारे ममांगी इलेक्शन से अखोई फ्रैक्चर पर्टिकुलर पार्टी अखोई मेजोरिटी से फंगदबना मरम मैम से अखोई अहोंब लेतब यादे मैम अतोप कोलेशन हुजिक सेमखिबनी अदो अगी वखलदी मसे हुजिकना वाथोंग लोइसनबा बीजेपी की लीडरशिप चेंज तौब तौदबसिगी वारोसमा लोइसलगा अतोप कोलेशन यावरिबसिंगसे तोंगानबा मीटिंग नत्र कंसल्टेशन तौरगा मदुसु आई रिजॉल्व तौने थाजै अगी वखलदा सेंट्रल की प्राइम मिनिस्टर मोदी अदुगा मिसाना मणिपुर लेबसे कई मना चलहनिबा अदुगा मखोइना प्रॉमिस तौखिबसिंगदो मखोइ अपामसु लेरंगने खली अदुगी मतुंगिना दी आई वखलदा थाजबदी अहामदा सेंट्रल की बीजेपी की लेरिबा मणिपुर की वाथोक्सि लोइसनबा अदुगी मतुंगदा अतोप कोलेशन पार्टनरसिंगसिसु तानरगा once and for all की मवोंगदा अमा लाकबसु आई होनर कनियन थाजै मदुमक्सु ओइसनो नै थमजगे तमया नुगाइजे अतोप पाव मदा अखोई सनालेबा पावसेदा अखनबा पावने यावरिबा इम्फानी मफम खरदा सांगी होइना इसिंग की प्रीपेड मीटर पानबा होरे लेंगांगना मियाम दे इसिंग मतिक साना पीना बतौसिलदी कोमादा लेरे हाय वाफम का पावंग को बैनर हेडलाइन होने यावरी इम्फानी मफम खरददी अमरुद की मखादा अखोगी इम्फान सिटी मनुंग से उसिसे पाइपलाइन फुमदना इसिंग पीबा हौरबा अदगी मीटर सिस्टम पानदनागदी तौदना खितंग ट्रायल ओइनदी तौबदी हौबगी ममीदी उरे अदुबो यामना अखोइना ngakpa हाइगद्रा नत्रगना करी हाइगदबनो स्टेट असिदा नोंग मरांग काइना सुरगसु नत्रगना तुरेन खरसु लेरगसु इसिंगदी हुजिक्सी मणिपुर की मियाम दे थंगना बिसिंग सी प्रॉपर इसिंग सी पीबी वाफम लेत्री मरमदा प्राइम मिनिस्टर मोदी अमसुंग मणिपुर सरकार ना अखोई 2022 की मिशन गाइना अखोई इसिंग सी मिपुंग खुदिमा थंगना बिसिंग सी टेक वाटर सी पीनी हाइबी पांडम सु थमली लेरी फिल्म सिदा हौजिती इसिंग पीबगी सब चाब मोंगसु उदे लनाई गाड़ी मसा मसा सिंग दा हापा लनाई योइन इसिंगी प्लान कनोसी ट्रीटमेंट प्लान से थमगा योलगा अखोगी लेनबगी मोंगसु ओई उरी फिबम असिदा अखोइना हापीबा अखोगी प्रीपेड मीटर पालगसु तंगाई फदन इसिंग पीबगी ममीदी अमतो उदे हाइबसी कमानी यंगबे प्रीपेड ट्रायल तौबसिदे फै सिदे अखोइना आइना एग्जांपल नों पिजगे अखोइ से चाखटपदी मालगा वारबदी चाखटब लम मसुए खुदम हाबदा कोई इसिंगी वाटर सप्लाई से कोइना वर्ल्ड की नत्रगा इंडिया की मफम एनी खुदिंग में इवन शिलोंग द वक्ता चिंगथक द कोई सिंग वाटर सप्लाई से निमि खुदिंगी पी बेरिसिस द पी अदो कोई स्वेज ड्रेनेज सिस्टम मा लेते मसे बदे आइगी वाखल दा कोई जौजी बाव करम थाकल लैनो से खंगरे अदुबु हजिकी ट्रायल से तौरगदी आइना खमदे सिंग पीबे प्लान सिंग सोय लेरंगदोबदी माली अदुगी गवर्नमेंट की ओइबा पोर्ट अखोई मल्टीपर्पज वाटर प्रोजेक्ट खरसु लेरी मदु फंक्शनल होनबगी प्लान अमसु लै अदो खोइना येंबा कांदा इसिंगी वाटर सप्लाई सिगी खोइदा रेवेन्यू सि प्रॉब्लम अमा लै अदो खोइना से इलेक्ट्रिसिटी की येंबा कांसदा खोइना याम नुवाइजगी बिसे प्रीपेड इलेक्ट्रिसिटी बिल से तौर कांदा खोइ मैसी 24 आवर फंगे सुमाइ तौना सिगिसु इसिंगिसु तौरगा मदद खितंग मतेंग पांगने दबु याम पुंग ओरिदि खोइना लॉन्ग टर्म प्लान अमदि इमीडिएट की ओइबा प्लान से खोइ वाटर रिसोर्स याम लैबनिना गवर्नमेंट अखोई कंसर्न मिनिस्टर नत्र इवेंट ऑनरेबल सेम अखोई इसिंग से फंगनब यादे अखोई इसिंग मरां खाइ लेब तुरेन सिंग अखोई इसिंग हुजिक इसिंग इकंग थोई लबुक त लेते हाजे तुरेन इसिंग अदुम सेलेब अदु तारि मदुगी इसिंग दो खोइना वाटर रिजर्वर ओइबे याय एनी जगह द सेमगा इसिंग दो स्टॉक तो तमसलगा मफम मफम खुदिंग अखोई इसिंग से चिंखलगा फंगन बयान बने अदु वाइना सुमियंग जब कांदा अखोई इसिंग से अखोइना थौसादब कइगनो ममांग द अखोई पाट पुखरी तुरेन से लेबनिना अखोई मियान सु खर थौसादब पोरम लै अदुगा अखोई डेमोक्रेसी लाप मतुंग सिदगी
ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯤꯗꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯇꯧꯔꯤꯁꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤꯗ ꯚꯣꯠꯁꯦ ꯀꯥꯕꯁꯤꯅꯦꯕ ꯑꯗ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯗꯕ ꯐꯪꯗꯕꯁꯤꯒꯤ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏꯗ ꯈꯟꯕ ꯀꯥꯟꯗ ꯑꯇꯩ ꯂꯝꯗꯗꯤ ꯂꯩꯀꯣ ꯃꯣꯏ ꯏꯁꯤꯡ ꯁꯄ꯭ꯂꯥꯏꯁꯦ ꯄꯤꯗꯦꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯗꯦꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯨꯚꯃꯦꯟ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤ ꯏꯔꯩꯗꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅꯁꯨ ꯒꯚꯔꯟꯃꯦꯟꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯁꯄ꯭ꯂꯥꯏꯁꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯄ꯭ꯔꯦꯁꯔ ꯃꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯥꯔ ꯃꯣꯏꯅꯒ ꯂꯥꯛꯑꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯒꯚꯔꯟꯃꯦꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯂꯧꯈꯠꯄꯤꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯐꯪꯍꯟꯗꯕ ꯌꯥꯗꯦ ꯏꯁꯤꯡ ꯐꯪꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍꯦꯜꯊꯀꯤ ꯏꯁꯨ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯁꯤ ꯐꯪꯍꯜꯂꯁꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯇꯛꯁꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯒꯤ ꯍꯦꯟꯒꯠꯇꯅ ꯄꯕ꯭ꯂꯤꯛ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯃꯁꯤ ꯐꯪꯉꯛꯄ ꯑꯣꯏꯅꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯅ ꯊꯝꯖꯒꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯇꯥꯃꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏꯂꯝꯄꯥꯎꯒꯤ ꯄꯥꯎꯆꯦꯗ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯊꯦꯡꯅꯅꯕ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯄꯥꯡꯊꯣꯛꯂꯕꯁꯨ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯂꯥꯁꯇꯤꯛꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝꯈꯛ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯊꯦꯡꯅꯅꯕꯒꯤ ꯄꯣꯠꯁꯤ ꯊꯧꯔꯥꯡ ꯌꯥꯝ ꯀꯟꯅ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤꯗꯤ ꯎꯔꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯐꯪꯁꯟꯁꯤꯡꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯀꯤ ꯁꯤꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯍꯦꯛ ꯇꯥꯏꯅꯩꯌꯦꯕ ꯒꯣꯔꯃꯦꯟ ꯑꯗꯨ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯥ ꯇꯧꯕꯤꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯟꯁꯔꯟ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯀॉन्शियसनेस ꯑꯃ ꯑꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯄꯣꯂꯨꯁꯟ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯄꯣꯂꯨꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯁꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯗꯤꯖꯤꯖ ꯈꯔ ꯊꯣꯛꯑꯦꯅ ꯈꯟꯅꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯔꯇꯤꯂꯤꯇꯤ ꯍꯧꯔꯒ ꯗꯥꯏꯕꯦꯇꯤꯁ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯌꯥꯝ ꯁꯥꯊꯤꯕ ꯂꯥꯏꯅꯥ ꯀꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯄꯣꯂꯨꯁꯟꯗꯒꯤ ꯊꯣꯛꯑꯦꯅ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯇꯤꯐꯤक ꯏꯟꯄꯨꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯏꯅꯦꯕ ꯋꯤꯟꯇꯔꯒꯤ ꯃꯇꯝꯗꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯣꯔꯁꯦ ꯐꯨꯟꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯄꯪꯊꯥꯅ ꯊꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯗ ꯁꯣꯏꯗꯤ ꯄ꯭ꯔꯖꯥꯁꯤꯅꯦꯕ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯗ ꯂꯩꯔꯤꯁꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕꯁꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯎ ꯌꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯁꯦ ꯑꯇꯩ ꯂꯝꯗꯗꯤ ꯑꯩꯈꯣꯏ ꯗꯟꯗꯤ ꯄꯤꯗꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤꯗ ꯃꯗꯨ ꯂꯩꯇꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤꯒꯤ ꯀॉन्शियस ꯅꯠꯇ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯩꯈꯣꯏ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯐꯅꯌꯥꯝ ꯄꯣꯂꯤꯁꯤ ꯂꯧꯈꯠꯂꯒꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯇꯧ ꯃꯥꯟꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯩꯈꯣꯏꯗ ꯁꯤꯟꯕ ꯌꯥꯕ ꯏꯀꯣ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯕꯦꯒꯀꯁꯦ ꯑꯩꯈꯣꯏ ꯃꯦꯅꯨꯐꯦꯛꯆꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯌꯣꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯣꯏꯒꯦꯔꯥ ꯏꯀꯣ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯕꯦꯒ ꯃꯆꯥꯀꯁꯦ ꯁꯦꯝꯕꯤꯔꯒ ꯌꯣꯟꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯦ ꯍꯟꯊꯍꯜꯂꯗꯤ ꯃꯗꯨꯁꯨ ꯌꯥꯝ ꯐꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯀॉन्शियस ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯗꯨꯒ इंटरप्रेन्योर ꯀꯥꯡꯕꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯤꯜꯂꯁꯤ ꯍꯨꯟꯇꯣꯛꯑꯁꯤ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯀꯣ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯗꯛ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯣꯟꯖꯔꯦ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯌꯥꯝ ꯐꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯛꯇ ꯍꯨꯟꯗꯣꯛꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯑꯣꯞꯁꯟꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯍꯧ ꯁꯤꯟꯅꯗꯕꯒꯤꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ इंटरप्रेन्योर नꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯄꯨꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯒꯗꯤ ꯑꯩ ꯈꯟꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯠꯇ꯭ꯔꯒ ꯍꯦꯜꯊ ꯀॉन्शियस ꯑꯣꯏꯕ ꯀꯥꯡꯕꯨꯅꯁꯨ ꯀꯝꯄꯜꯁꯔꯤ ꯃꯗꯨ ꯁꯤꯖꯤꯟꯅꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯈꯤꯇꯪ ꯑꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯗ ꯏꯟꯊꯣꯛꯄ ꯅꯠꯇꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯥꯏꯟ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕ ꯀꯥꯡꯕꯨꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯈꯣꯏꯅ ꯌꯣꯟꯕꯤꯕ ꯑꯗꯨꯒ ꯁꯥꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯍꯣꯡꯁꯨ ꯍꯣꯡꯕ ꯃꯁꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯣꯡꯕꯁꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯣꯡꯕꯁꯤꯅ ꯑꯗꯨꯗꯤ ꯃꯥꯡ ꯇꯥꯛꯄꯁꯨ ꯑꯃꯨꯛ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯁꯤꯒꯤ ꯇꯦꯟꯇꯛꯅ ꯍꯥꯏꯕꯗ ꯄ꯭ꯂꯥꯁꯇꯤꯛꯀ ꯑꯩꯈꯣꯏꯒꯤ ꯊꯨꯝꯒꯁꯦ ꯉꯁꯥꯏꯒꯤ ꯍꯥꯔꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯨꯝꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯃꯁꯨ ꯑꯣꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯣꯜꯇꯔꯅꯦꯠ ꯑꯣꯏꯕ ꯑꯣꯞꯁꯟꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯒꯣꯔꯃꯦꯟꯠꯅ ꯃꯗꯨ ꯏꯅꯤꯁꯤꯌꯦꯇꯤቭ ꯂꯧꯕꯤꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ इंटरप्रेन्योर नꯠꯇ꯭ꯔꯒ ꯑꯇꯩꯅ ꯃꯗꯨ ꯂꯧꯕꯤꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯣꯜꯇꯔꯅꯦꯇꯤቭ ꯑꯣꯏꯕ ꯑꯣꯞꯁꯟꯁꯦ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯂꯨꯁꯟꯁꯤ ꯍꯟꯊꯕ ꯄ꯭ꯂꯥꯁꯇꯤꯛ ꯍꯟꯊꯕꯁꯦ ꯃꯁꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯊꯥꯖꯩ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯁꯤ ꯊꯤꯡꯉꯦꯅ ꯂꯧꯔꯒꯁꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯄꯥꯝꯕꯩꯁꯤꯡ ꯑꯣꯞꯁꯟ ꯑꯃ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ इंटरप्रेन्योरꯁꯤꯡ ꯊꯣꯛꯂꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯇꯥꯃꯣ ꯊꯝꯕꯤꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ
ngasi nongda phongba pause singi ahan malemai da yauba pausingi matangda tamoi wakhalon phongdok piramagi da ngakhe litana thagaza phongdok sari ngasi gi oina di tom tv na kudon tamzaba the morning talk raising the voice meyeng tabiriba khwaipuna mapu amukhanna kurumjari